MUda Labour Bank of Baroda gi sana huran kiba thogdok aduga mari lainana police mioi mari phagatkhre. Sakangdaba singna tha asigi 13 amadi 23 gi lonaba ahing nongyai matung pung amaga minute nifurom tarakpa adwaida Manipur University Complex manungda laiba Bank of Baroda gi sana thambal locker dagi lupa karon mari rongi sana lut tawkhiba thogdok aduga mari lainana mioi mari police na phagatkhre hairi. Police na faraba mioi sing adudi branch asigi senior manager Ganga Ningombam Mapuroiba Nomaithem Johnson Laifam Kakching Makha Laikai Bank asigi staff Khaidem Jekisan Sahi Kunthanipan Apokpa Khaidem Kulla Laifam Khulkhul Makha Laikai Gari Moirangthem Sahi Kungamathoi Apokpa Moirangthem Susintro Laifam Thongju Patu Amadi Akoijam Rinas Sahi Kun Apokpa Akoijam Premjit Laifam Ningombam Awang Laikai Dagini Hairi. Police na Chathakiba investigation gi matung inna hairiba staff sing asi phagatkhibani. Police na pharaba mioi sing kota puthoklaba matung numit mangani gi police custody da remand lokthakre hana hairi. 무슨 게 엄청 살라더라. 디젤라더라. Kuki militants 900 rom Manipur da changlakhi haibagi report Pikhatlaknaba army gi maikaidagi security advisor da khangankhre. Mapungphana train tawraba Manipur militants 900 rom Myanmar dagi Manipur da changlaktuna landanaba sem sare haiba wafam adugi matangda sabchaba report ama security advisor Kuldip Singhna Army gi Meitei da Pikhatlaknaba Hairkli. Kuki militants 900 changlakani haibagi information asigi sabchaba wafam sing security advisor gi office na khangalakadabani amadi information asi hojimaki oinadi army na phangba laitri. Hairiba information asi ihan hanba oina chief minister office na DGP amadi security advisor da khangalakibani haibasi leak oikiba letter aduna ulli. Thagala harawa lutsingba Sairiga sauba mitamba Nangbu saiba kudingmak Zilda thamni khalliba Mating matol naiba Laiba ngakni hairaga Sauki dani hairaga Bodar pillar huhatba Nangna lakba kudingda 18 Junbu ningshingi Prajabu hundu nangangliba Gyan taba malaga Gyan kisumta tadaba Nangbu henmanda Ikaiba habadu proud daro Onare